ꯂꯩꯕꯥꯛꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯍꯤꯡꯁꯥ ꯌꯥꯏꯗꯝꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯤꯟꯊꯣꯏꯉꯝꯕꯤ ꯑꯃꯁꯨꯡ ꯍꯦꯃꯟꯖꯦꯠ ꯍꯥꯠꯈꯤꯕꯒꯤ ꯀꯦꯁ CBIꯅ ꯀꯦꯁ ꯄꯥꯏꯕ ꯅꯨꯃꯤꯠ 90ꯅꯤ ꯁꯨꯔꯛꯄꯗ ꯆꯦꯟꯅꯕ ꯅꯨꯄꯥ ꯑꯅꯤ ꯅꯨꯄꯤ ꯑꯅꯤ ꯐꯥꯔꯦ꯫ ꯐꯥꯔꯕ ꯅꯨꯄꯤ ꯑꯅꯤꯒꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯁꯨ ꯏꯟꯅꯔꯛꯄꯗꯒꯤ CBIꯅ ꯍꯦꯂꯤꯀꯣꯞꯇꯔꯗ ꯏꯝꯐꯥꯜ ꯏꯌꯔꯄꯣꯔꯠ ꯐꯥꯎꯕ ꯄꯨꯂꯞ ꯄꯨꯔꯛꯂꯒ ꯒꯨꯋꯥꯍꯥꯇꯤꯗ ꯄꯨꯈ꯭ꯔꯦ꯫ CBIꯅ ꯂꯤꯟꯊꯣꯏꯉꯝꯕꯤꯒꯤ ꯏꯃꯦꯜ ꯑꯦꯗ꯭ꯔꯦꯁ ꯄꯤꯔꯛꯅꯕ ꯈꯪꯍꯜꯂꯛꯈ꯭रे꯫ ꯃꯍꯩꯔꯣꯏ ꯍꯤꯖꯝ ꯂꯤꯟꯊꯣꯏꯉꯝꯕꯤ ꯑꯃꯁꯨꯡ ꯐꯤꯖꯝ ꯍꯦꯃꯟꯖꯤꯠꯄꯨ ꯍꯤꯡꯁꯥ ꯌꯥꯏꯗꯝꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯍꯥꯠꯇꯣꯛꯄꯤꯈ꯭रे ꯍꯥꯏꯕꯒꯤ ꯐꯣꯇꯣꯁꯤꯡ ꯃꯃꯥꯡ ꯊꯥꯒꯤ 25ꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯍꯩꯔꯣꯏ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪꯁꯤꯡꯒꯤ ꯃꯩꯊꯛꯇ ꯐꯝꯂꯛꯄ ꯁꯦꯟꯇ꯭ꯔꯦꯜ ꯕ꯭ꯌꯨꯔꯣ ꯑꯣꯐ ꯏꯟꯚꯦꯁꯇꯤꯒꯦꯁꯟ CBIꯅ ꯈꯨꯔꯨꯞ ꯆꯥꯗꯨꯅ ꯆꯠꯊꯔꯛꯈꯤꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯃꯈꯣꯏꯅ ꯀꯦꯁ ꯄꯥꯏꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯉꯁꯤ ꯅꯨꯃꯤꯠ 90ꯅꯤ ꯁꯨꯔꯛꯄꯗ ꯃꯍꯩꯔꯣꯏ ꯑꯅꯤꯕꯨ ꯍꯥꯠꯄꯒꯤ ꯃꯥꯌꯣꯛꯇ ꯂꯧꯈꯠꯈꯤꯕ ꯀꯦꯁꯇ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯅꯨꯄꯥ ꯑꯅꯤ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯅꯤ ꯐꯥꯒꯠꯈ꯭रे꯫ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯃꯔꯤ ꯑꯁꯤ ꯐꯥꯒꯠꯄꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤ ꯑꯅꯤ ꯑꯁꯤꯕꯨ CBIꯒꯤ ꯇꯤꯝꯅ ꯐꯥꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯜꯂꯛꯈꯤꯕ ꯆꯍꯤ ꯅꯧꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯃꯝꯁꯨ ꯏꯟꯅꯔꯛꯄꯗꯒꯤ CBIꯅ ꯄꯨꯂꯞ ꯄꯨꯔꯒ ꯒꯨꯋꯥꯍꯥꯇꯤꯗ ꯄꯨꯈ꯭रे꯫ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯐꯥꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯄꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯍꯩꯔꯣꯏ ꯑꯅꯤꯕꯨ ꯍꯥꯠꯇꯣꯛꯂꯒ ꯐꯨꯝꯖꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯖꯧꯖꯥꯡꯇꯦ ꯈꯨꯜ ꯌꯥꯎꯅ ꯒꯣꯊꯣꯜꯅꯆꯤꯡꯕ ꯃꯐꯝꯁꯤꯗ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ CBIꯅ ꯑꯉꯥꯡ ꯑꯅꯤꯒꯤ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯅꯅꯕ ꯂꯨꯝꯂꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯉꯁꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡꯐꯝ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯖꯧꯖꯥꯡꯇꯦ ꯈꯨꯜꯗꯒꯤ ꯀꯨꯝꯊꯔꯛꯄꯗꯒꯤ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯗꯨꯅ CBIꯒꯤ ꯇꯤꯝꯅ ꯍꯛꯊꯦꯡꯅꯅ ꯐꯥꯒꯠꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯄꯥꯎꯅ ꯍꯥꯏꯕꯗ ꯀꯦꯁ ꯑꯁꯤꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯛꯂꯤꯕ CBIꯅ ꯀꯪꯕꯥꯏꯗ ꯂꯩꯕ 7ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯇꯦꯡ ꯂꯧꯕꯒꯤ ꯃꯍꯨꯠꯇ 12ꯁꯨꯕ ꯕꯠꯇꯥꯂꯤꯌꯟ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯄꯥꯔꯁꯟꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯈꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KSOꯒꯤ ꯃꯦꯝꯕꯔꯁꯨ ꯑꯣꯏꯔꯤꯕ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯐ꯭ꯔꯟꯠ KNF ꯖꯥꯎꯒꯝ ꯐꯦꯛꯁꯟꯒꯤ ꯀꯦꯗꯔ ꯀꯨꯡꯐꯤꯅꯥꯎꯆꯦꯟ ꯈꯨꯜꯗꯒꯤ ꯄꯥꯎꯃꯤꯂꯨꯜ ꯑꯍꯥꯎꯀꯤꯞ ꯑꯐꯣꯛꯄ ꯊꯦꯡꯈꯧꯒꯤꯟ ꯑꯍꯥꯎꯀꯤꯞ ꯐꯦꯛꯁꯟ ꯑꯁꯤꯃꯛꯀꯤ ꯀꯦꯗꯔ ꯑꯦꯁꯃꯥꯜꯁꯣꯡ ꯑꯍꯥꯎꯀꯤꯞ ꯑꯐꯣꯛꯄ ꯑꯊꯨꯞ ꯑꯍꯥꯎꯀꯤꯞ ꯑꯦꯜꯐꯥꯏꯈꯨꯂꯨꯝ ꯚꯤꯂꯦꯖ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯩꯔꯣꯏ ꯑꯅꯤꯒꯤ ꯃꯣꯕꯥꯏꯜ ꯍꯦꯟꯗꯁꯦꯠꯇ ꯑꯅꯧꯕ ꯁꯤꯝ ꯀꯥꯔꯗ ꯍꯥꯞꯆꯤꯟꯗꯨꯅ ꯁꯤꯟꯅꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯂꯩꯃꯊꯥꯛ ꯕꯨꯡꯕꯣꯜ ꯈꯨꯜꯗꯒꯤ ꯂꯤꯡꯅꯩ ꯆꯥꯡ ꯕꯥꯏꯇꯦ ꯃꯐꯨꯔꯣꯏꯕ ꯔꯦꯈꯣꯒꯤꯟ ꯕꯥꯏꯇꯦ ꯑꯦꯂꯥꯏꯁ ꯇꯥꯏꯒꯔ ꯑꯃꯁꯨꯡ ꯇꯤꯅꯨ ꯐꯤꯡꯅꯦ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯣꯕꯥꯏꯜ ꯍꯦꯟꯗꯁꯦꯠꯇ ꯑꯇꯣꯞꯄ ꯁꯤꯝ ꯀꯥꯔꯗ ꯍꯥꯞꯆꯤꯜꯂꯒ ꯁꯤꯟꯅꯔꯝꯕꯤꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯐꯨꯔꯣꯏꯕ ꯑꯁꯤ ꯃꯁꯥꯒꯤ ꯆꯍꯤ 37 ꯁꯨꯔꯕ ꯖꯧꯖꯥꯡꯇꯦ ꯈꯨꯜꯗ KNF ꯖꯥꯎꯒꯝꯒꯤ ꯀꯃꯥꯟꯗꯔ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯍꯥꯛ ꯑꯒꯁꯠ 6, 2010ꯗ 9mm ꯄꯤꯁꯇꯣꯜ ꯑꯃꯒ ꯀꯣꯟꯅꯅ ꯐꯥꯒꯠꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯃꯥꯁꯤꯡ ꯐꯥꯔꯦ ꯍꯥꯏꯕꯗꯒꯤ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯏꯟꯅꯔꯛꯈꯤꯕꯤ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯌꯥꯎꯅ ꯃꯈꯣꯏ 6ꯄꯨ CBIꯅ 21 ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯥꯔꯁꯟꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯐꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯕꯨ ꯐꯥꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯟꯊꯔꯝꯗꯅ ꯊꯨꯅ ꯌꯥꯡꯅ ꯀꯪꯕꯥꯏꯗ ꯂꯩꯕ 7ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯇꯝꯅ ꯄꯨꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯍꯦꯂꯤꯄꯦꯗꯇꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃꯗ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯌꯥꯎꯅ ꯐꯥꯔꯕ ꯃꯤꯑꯣꯏ ꯃꯔꯤꯃꯛ ꯏꯝꯐꯥꯜ ꯏꯌꯔꯄꯣꯔꯠ ꯇꯝꯅ ꯄꯨꯔꯛꯂꯒ ꯏꯌꯔ ꯑꯦꯁꯤꯌꯥꯒꯤ ꯐ꯭ꯂꯥꯏꯠ ꯅꯝꯕꯔ 5788ꯇ ꯍꯥꯞꯇꯨꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 5 ꯇꯥꯔꯛꯄꯗ ꯒꯨꯋꯥꯍꯥꯇꯤ ꯇꯝꯅ ꯄꯨꯈꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯖꯨꯂꯥꯏ 6ꯒꯤ ꯑꯌꯨꯛꯇ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯈꯤꯗ꯭ꯔꯕꯤ ꯍꯤꯖꯝ ꯂꯨꯋꯥꯡꯕꯤ ꯂꯤꯟꯊꯣꯏꯉꯝꯕꯤꯒꯤ ꯑꯄꯣꯛꯄ ꯍꯤꯖꯝ ꯀꯨꯂꯖꯤꯅ ꯖꯨꯂꯥꯏ 9, 2019ꯗ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯏꯕ ꯔꯤꯄꯣꯔꯠ ꯑꯃ ꯐꯥꯏꯜ ꯇꯧꯈꯤꯕꯅꯤ꯫ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯏꯝꯐꯥꯜ PSꯅ ꯀꯦꯁ FR ꯅꯝꯕꯔ 584/7/2023 ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯈꯤꯕꯅꯤ꯫ ꯆꯩꯔꯛ ꯑꯗꯨꯗ ꯃꯦ 3ꯗꯒꯤ ꯊꯣꯔꯛꯈꯤꯕ ꯇꯝꯊꯤꯔꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯔꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯅ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯄ ꯀꯦꯁ 10 CBIꯗ ꯁꯤꯟꯅꯈꯤꯕꯗ ꯍꯤꯖꯝ ꯂꯨꯋꯥꯡꯕꯤ ꯂꯤꯟꯊꯣꯏꯉꯝꯕꯤꯒꯤ ꯑꯄꯣꯛꯄꯅ ꯋꯥꯀꯠꯂꯛꯄꯗꯒꯤ ꯂꯧꯈꯠꯈꯤꯕ ꯀꯦꯁ ꯑꯁꯤ ꯌꯥꯎꯈꯤꯕꯅꯤ꯫ CBIꯗ ꯁꯤꯟꯅꯈꯤꯕ ꯑꯄꯨꯟꯕ ꯀꯦꯁ 10ꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯊꯪꯅ ꯁꯦꯔꯤꯌꯜ ꯅꯝꯕꯔ 1ꯗ ꯌꯥꯎꯈꯤꯕ ꯀꯦꯁ ꯑꯁꯤꯒꯤꯗꯃꯛ CBIꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯍꯧꯔꯦ ꯍꯥꯏꯔꯕꯁꯨ ꯃꯁꯛ ꯊꯣꯛꯄ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯑꯃꯠꯇ ꯂꯩꯈꯤꯗꯕꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯑꯄꯣꯛꯄꯅ ꯐꯥꯏꯜ ꯇꯧꯔꯛꯄ ꯀꯦꯁ ꯑꯗꯨꯅ ꯃꯥꯡ ꯊꯥꯔꯒ ꯑꯄꯨꯟꯕ ꯀꯦꯁ ꯀꯨꯜ ꯑꯗꯨ CBIꯅ ꯂꯧꯁꯤꯟꯗꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯒꯅꯤ ꯍꯥꯏꯕꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ Ministry of Personnel, Public Grievances and Pensions Department of Personnel and Training, New Delhi na August 12दा थोखिबने। नोटिफिकेशन अदु मिनिस्ट्री असीगी अंडर सेक्रेटरी राजीव कुमार खारे न थोखिबने। नुबिदा असीदगी केस असी याउना अपुनबा केस कुनबो
CBI investigation chataragani ana notification thokrabaso mairani minungsi jaudun harkibagi case asigi matang dangasi senabani haba mioi mari fare haribasdi agency asina case asibu parakpan bin nifuni surakpan mitane CBI na senaba mioi mari fare hariba asigi matang da pause asina hizam luang pilin thoi ngambigi imungi mioi amaga telephone da sana kiba warida ngasigi thawdok asigi matang da CBI gi maikeda gi mangoda di kari su khangalak palaidre thummainaba ngarang din pi masa asigi apokpa mapada CBI gi maikeda gi phone tawruk tunam hangna sinaramba email address pirak na bakhangalak kiba lai hairi nakala maromda kokila lawbasing gi attack da khunja sing mipai pongnare naga forum kokila lawbasing la kangla tongbi area gi mapan khulda tadana kokila lawbasing na kangla tongbi area gi makal khulda tatanang nongmai kapsin duna attack sa tharakpana khunja sing marwaina nufi angang sing mipai pongnare hairi Makhan kangla tongbi naga forum ki media and publicity ki serola manahai tongan ba thodok kya da kokila lobasina makhan khulda numit khoding ki nongmai kap sinduna etik to bagi tabak cha tharakpana khulla se ki khunja sing marwaina nupi angang sing mipai ba amadi aki tujung bokhale kokila lobasing aduna haukiba September kunga mapanda makhan naga khulda nongmai kap silakpada AV mahip mavui apokba AV Ram Khoitho nang kova amagi jumthakda amasung Mothers International School lawa makhal ki building da pan bataki amanga ta thoke thawdoga duna maram oraga pikliba mairoi kya school satpada akiba phaunare kokila lobusna khulsida attack tawbadagi hendok tuna mai loisangda fawa attack torokpa se labak thibani amadi thawang se yaningde sahi kya dagi santi oina lerakliba makhan kangla tongbi area se ngaside kokila lobasing attack asina maram oraga lanbung amaga pangkha goire kokila lobasing na makhan naga khul yauna kangpokpi district da khundariba naga khul sing da satharki attack khara pallabada saiya sigijun taraga nipanda leimakhong da leiban naga lokrabi amagi jung kokila lobasing na maitha dr mahan ke mekun gatari da kokila lobasing na lawa makhan amasong namdilong kanglatong bi khulda afaba makal ki nongmai sin na duna attack tawduna halangang amadi nupi kaya akit tujung bokhan ke July taraga marida kokila lobosina kangpokfi district ki gamgi faidagi naga nufi amna furakwa manamasing amasung ngari nongmai sindol da lake September taraga taruki numidang pungni falom tabada ireng naga khuldagi silinang avonmai chahi kunga mafan Suravonofa amada sudalairiba koki lalhalop ke NF ke cadre sina kangsup Gelzang sub division ki manung sanba ireng khulda tamthina fu chaiba ki thawung sathagi haire makhan kangla tongbi naga forum masi naga forum daret ki mheuchingna saruk yaduna sembane forum masina kokila lobosingna September kunga mafanda naga khulda atadakam leitan nongmai kapse lakiba thawung adubo yaning daba phongdok pa loiduna asigamba koki la lobosing ki thawung asina kanglo masel gi marakta irang thokan anabagi asoba masa koirak pa yai marmaduna nungaina daba lairabadi madu phaminaduna wari saduna waroisin Vurakpan afaba khongthang waigani haire nakala maromdana Susanpur amasung kangpokpida mai hauna saure pung taragani thoi amasung taraga manga ki shutdown sing law thokre mairoi hizam luang bilin thoi ngambi amasung phizam hamanjit po faraga hatkiba thawdoki madangda CBI na lokal case ki matungina chatharakiba investigation da ngasi sianaba mioi mari amasung mioi sing asigi marakta Yauvi nufi anigi piklibi masa sing jawram yoi taruk faraga guhati da poki baki mayokda kangpokpi amasung Susanpur gi sinkoki mejo marfaruki miyoi sing mai hauna saukre thawdoga sigi mayokda Susanpur town da headquarter oiba tongan ba phurup sing asigi mairoi lup sing ke Federation of GSO ISA KSO KSU KZP MSO MZP SSPP TCSA TSP Zilai ZSF ZSP na thadorokba serolamada oiraglaba film asina Susanpur gi joint students body asin hayang ayo pung taruk dagi namidang wairam pung taruk fawa piklibi angangani jawram miyo taruk phajin khibabu yaning daba phongdok laduna pung taragani thoi gi total shutdown gi khongjang changsen gani haina lak thokre serola sinai khongjang asi aikoi gi miyam gi mayukta sathakiba tamthiraba crime sing case cham hena leirabaso investigation tawdaga Manipur lagak influence makada santran agency sing na akhana namasong hantana yengpagi miyang da case sing investigation satharakpagi thong asika loidana piklibi
Mairoi ani yauna faraga Manipur mapanda pukibabo yaning da fongdukna sanction gadabani hari maramasina punamana khongjang asibu sagatpiduna satharakliva tuwadbagi thawong asigi meyukta yaning da unminarasi hari Federation asigi atopa serol amadana ngasi Sivian afaki bamiyosing adugi manungda yauriba Samansong Elias Boysong ahokibasi KSO laimatak block ki president ni haibaga loinana Pamilun ahokibna vlog asigi secretary ni hairi Sivian nafi angang jawna makoi wa fakibasi napi police person jawra khidabana akan bamong da condemn tofam thogi hairi Amromda Manipur da satharkli balana si kuki jaw Puruki mayukta majority midai frumna ethnic cleansing ki thawni haraduna lalasi satharakpa tha maga mafung farakpa tha asigi ahumda Committee on Tribal Unity Kotuna nabit asigi ayuk pung taruk dagi namidang pung mapan fawpa Kangpokpi district da pung taraga mga ki total shutdown tawgani hairi Khongsang asigi manungda dukan puna magthonglon gadabani emergency natana gari amta chatpa yaroi navidasi da Brigadier Thomas Ground da Kogi rally amasat pagaloidana namidangi matamdana sa tharakli balan asida thawai katkraba kogi jaw athaw basingi mafamda ikai khumnabu utna candle light vigil pang thokani haire tharomabasida mifung khudibana amasung relief camp da leiri basina fawu mafung phana nabagi damak pangba yaba mateng panggadabani haire panba yabadi CBI na dapimasa ani yawna miyoi taruk fazin khibagi mayokta Kangpokpi district headquarter da mafam adugi miyamna yaning da bafong dokre Susanpurda police station mamangda masing yamlaba nufa amasung nupising phamjenduna yaning da bafong dokre Toivong traffic point da su pendaba kholau lau khibaga loinana lairam posesing thuai yangkhai bagi thaw phawu chathakre Chief Secretary na employees ingi problem gi matangda thajaba pirakle employee union Manipur lenga ki employees na thengnariba khudong cha da basing yangchilagani hana Manipur gi Chief Secretary Dr. Binit Joshi na Manipur Government Service Federation Manipur Secretariat Service Association amasung Manipur State Pensioners Union da thajaba pirakle hairi ngarang all secretariat ta leiva conference hall da Manipur Government Services Federation Manipur Secretariat Service Association amasung Manipur State Pensioners Union na punasinda pangthokiba pami singa unabada Manipur Government Services Federation gi Vice President Laisram Saradhai lega ki employees sing amasung pensioners sing demand kaya housing pending issue oina leiri pensioners sing nasu benefit kaya phangdana awa fivem da leiri employee kaya na awa khudong chadaba kaya mayongnari employee amasung pensioners sing na thengnari awa basing lega ta khanganduna lagli Manipur da housing thori bihirang asina maram oiduna state asi housing aruba fivem amada leiri haiba employee amasung pensioners sing na ningthina khange employee amasung pensioners sing housing leiriba lebagi rang asi yenglaga akan ba wari pamasung khongjang sanction ba pamde state asida normalcy laktriba fawbade akan ba khongjang amada sanction kiroi Chief Secretary nasu akan ba khongjang sanction bidana bakhangalakhi Government employees na thengnar ba khudong sada basing asisu ngasi fawbada matam gi state asida sasan pariba duda employee union ahumna thamduna lagli employee union ahumna Manipur gi Chief Secretary da point taraga mathoi yawwa charter of demand asi haugiba September taraga nipanda pisinki Makata namuka na hokiba September kun ganifanda union ki thawpu basing na Chief Secretary ga unaduna employee amasung pensioner sina mayuknari ba khudong sada basing adu mayekseng na thamki Chief Secretary ga unava adu damhaki maiketa ki haujuk oiriba leba ki fifam asida employees na ka henba khongthang sing lokat pidana bagi thamlakwa wafam sing adu employees na cooperation pigani employees na thengnari ba khudong sada basing amasung thengnari ba awat afa kaya sing adu ningthina yangchalagani habagi thajaba Chief Secretary gi maiketa ki firakhe Maragasida Manipur ki wathok asi yumlo na balaiba ki kuki sina landarakpani haba center na khangle Minister Manipur da hukiba me ahum dagi horaga thorakliba wathok asi kanagumba khurup kanglup amana minority issue lining ki issue amasung kanglup ki issue oina ubana na bahona rambadu Myanmar Bangladesh ke kuki lalhobu sina India da landarakpa ki transnational conflict ni haiba India government na mayak seng na khangle hada Minister and Birena Fangdokre Same Secretary at the Pangtok Mifam Amada, Si Minister N. Birena Makatan High, issue was the Kangluki lining Yamadi minority issue when a cookie sing na. European Union Amasung United Nations the Forwa Lana Pautok and the Bahona Rambane. Out of Watokasi transnational conflict ni Myanmar Bangladesh ke cookie militants in the Manipogi, cookie Lana was in the Insilaga Togan by Iran Habasi, Santana by Exena Kangle. Masi Mayaklara Bakutam Wena, Koktagi bomb plus Kamari, Laitan Garang, Yanayana Fakiba.
सेमिलोन गांगती की मतंग थादोरक्पा चेरोल अदुदा यामना मयेक सेंगना इरखरबनी मसिगिसु मदक्ता एक्सटर्नल अफेयर्स मिनिस्टर नसु मणिपुर वतोगसी इमिग्रेशन का यामना मरी लेनै आयना मंगजौना लाउथोखिबा लैखरबनी असिगुंबा कया असि मयेक सेंगना खंगलकपदगी महिरोय अनि हारखिबगी फोटो सोशल मीडिया वायरल ओरकपदा वायरकपा असिग मतंग चानन होम मिनिस्टर की याथंग मतुंगिना सीबीआई की स्पेशल डायरेक्टर ना लुसिंग मिहुत कांगबु अदु लाक्लगा मियात असिदा सेनबसिंग अथुबदा फगत पंगमख्रिबने बीजेपी की स्कूल अमसुंग सिंगजमई मंडल की प्रेसिडेंट सिंह रिजाइन तौखरे इरुजनिंगबदा थोंग्रा टेकथरफ्रा मसाना याना रिजाइन तौफ्रा नत्रगना तौहनब्रा ऑर्गेनाइजिंग कमिटी ऑफ पब्लिक असेंबली फॉर रेस्टोरेशन ऑफ पीस इन मणिपुरना मंगजंगना पॉलिटिकल पार्टी सिंह थौफुबसिंग मसा मसा की फमदगी तोंगननबा खंगनखिबगी मखा तरकबदा ngasi कमिटी असि थौमिसिना संगसिनदुना उनरुबदा स्कूल कॉन्स्टिट्यूएंसी की बीजेपी मंडल की प्रेसिडेंट के एस विश्वामित्रा मसुंग सिंगजमई मंडल की प्रेसिडेंट के एस राजन मखोइना पुरकलिबा फमसिंग असिदगी तोकपगी अइबा जेरोल सिंह पिरखरे हाइरे मसिगी मतंगदा कमिटी असिगी मपा लुप ओइरिबा थवाई मिरल की वुमेन उंगी कोऑर्डिनेटर सुजेतना पाउसे असिदा फंगदोरकपदा कमिटी ना हाना लाउथोखिबगी मतुंगिना ngasiदगी होना पॉलिटिकल पार्टी सिंगी थौबुबसिंग उनरुबदा मसा मसाना कोरेक पिदुना फम थदोकपगी जेरोल सिंह पीनखिबनी हाइरे नकल अमरोमदना महिरोय अनि तमथिना हाटकेबगी थौंग मैदै मुस्लिम सिंगना यानिंगदे सही असिगी जुलाई 3 दगी थीबा खंगदना लेरखिबा महिरोय लिंथोयंगंबी अमदि हेमंजितपो कोकी खुलाई पाइबसिंगना फाग्रबा मतुंग तमथिना हाटकेबगी थौंग अदुबो पीस एंड रिकंसिलिएशन कोऑर्डिनेटिंग कमिटी कैराव मक्तिंग उरुप मुस्लिम क्यामगै मुस्लिम की मैकेदगी अकनबा मोंगदा कंडेम तौखरे ngrak nongthel imphal east ki kairaw makting litan makong dalaiwa committee asig office da pangthokiba pawmi singku unabada committee ki president amai khanam hairoi ani ki mhyana se lengana section ba awat padagi thokibani masigi daita punamak legana pugadabani haike mana makhatana sahi asigi ahokiba me ahom dagi thorakliwa kanglo ki hirang ase ngasi fawwa india amadi manipur lengana loisindana leire masina maram oraga nauriba hairoi anisu kuki khulai paibsna har ki bagi photo सोशल मीडिया वायरल ओरकपदगी इरांग असी हौजिक हेना कांसिलगले असिगुंबा थोंग असी येंगना पमदी थोगननबगी दमक लेंगाक असी लेरिब्रा अमरोमद पालिबा लेंगाक असिना इरांग असी लाक्सिननबगी दमक इंडिया लेंगाक पुंगकुन गा मरी सुना पाव फावनारी थबक तौमिनरी लेमना थारोय हाइबा वही असी नतना बीजेपी लुसिंग लेंगाक असिना इरांग असी लोइसिननब करी तौरिबगे सही नौरिबा महिरोय अनिबु तामसिना हात पिरिबा असी इंडिया लेंगाक पाव फावनबा मदे थबक तौमिनबगी खुदम ला हाइन हांगलदुना हांगना पेंदबा फोंदोके लेंगाकसना इंटरनेट थिंगलमद्रबदी महिरोय अनि की थवाई यावद्रबा हक्चांग फावबदी इमुंग मनुंगना फंगलमबसु याय मितैगा ताइनबा बाउंडरी सिंग सिल तौरगनी ngasiदगी ITLF ना सुजानपुर डिस्ट्रिक्ट मतम कक्तना शटडाउन तौरगनी लाउथोखरे ngarang ena kuki lalolop amagi marwaiba miyoyama faraga दिल्ली तमना पोखरबा मतुंग ngasina CBI na महिरोय लुवांगबी लिंथोयंगमबी अमसुंग हेमंजत की मिहादा सेनबनी हाइबा नुफी अनि जाउना मियोय मरी अमसुंग नुफी अनि एसिक मतुंग इनरखिबी पिकलिबी दुबी मचा अनि का कोनना पुन्ना ngaraangdagi nangasi fawada miyoy taret fajen khibagi mayokta hayengay pung 10 dagi hawraduna susanpo district matam kaktaba shutdown ge khongjang sangselagani haina laukthokre wapamasi indigenous tribal leaders forum gi zerol mana haibani zerol asina miyoy taret asibu namdana faraga pukhibani haibaga loinana makoi bu pung nifu gani phangi manungda thadorakadabani karigumba thadorakdaba tarabadi manifugi singi district sing dahena kanba khongjang sing changsilagani haire adu hayengdagi hawraduna maitaiga tainaba ngangpai area sing sil tawragani buffer zone sing da mi amata sangba natragana thokba yaroi amasung lenga ki loisang punamak thingjelagani haire adu moinamak matam kaktana shutdown ge khongjang manungda water supply fresh media medical electricity amasung ITLF ki staff sing gi komthokani haire Chief Minister Sillu habasdi kuki singi demand ga manare Chief Minister Sillu hana Youth of Manipur na demand tawrokliba asidi koki singi demand aduga samanare lanasi bu atopa mayon amada satkidana bahona minasi hana Youth for Change haingang esin fangdoragli Youth for Change haingang esin sinduna luang sabam makhalaikai community hall pang thokiba mifamda Youth for Change haingang esigi president sanjam inautombana Youth of Manipur na taliba dimanasi handogo luraba tanpamasida esi asigi manung chanba mafam singda politics tawgi khudong chaba lawba manba miyam gi mifam phambigano karigumba miyam gi mifam pham ge harbasu Youth for Change haingang esida hana khangan biramu hana phongdo khibaga loinena
पाउगी मिफम अदुदा सरुक याखिबा लाइटोनचम परै हनबनसु अखोय मसेन ओनसिन नरोसी हाना अपील तौखि नकल अमरोमदना कुकी लालौबसना नोमै कापसिनदुना खनबा तोइना हौरी सना सावीदा कापसलखरे लगाना मियंग चंगौद्रबदी इरांग हेंगलकपा याय कुकी लालौबसिना सना सावी साबुंको खुनौ अमदी नंगनन लैबा खुलसिदा ngahek leitana nongmai kapsinduna khanaba toina hogduna leire hairba khulsingi miyam sawbana loton yaunare legana athubada miyang changhogdrabadi khulsinga nangnariba singsingda leiriba kuki lalaubasingi kem bunker singamade khulsingda asobar lan ama tholakpa yapagi thajaba chawna leire Imphal East District ki Jaingangpor Police Station koliba sana sabi sabungko khunau thamna phokpi amadi akoibada leiriba khulsingda kuki lalobasina numidang amadi nongthel ki matamda yamna toina nongmai kapsinduna khanaba hauduna leire hariba khulsing asida khulngak cheliba Central Security Force singsu marang kaina leiribane security leirabasu kuki lalobasina nongmai kapningba matamda hekta kapangami security karisu tawbangamde marang maragda miyamna lana khankhiba yai haibagi matagom kuki lalobasingna leitaba mafamda bung kapsinba nongmai kapsinba hek tawri ana lengaki miyamna pause asida tham lagle ngarang nubitang pung tarit minit nifuga manga amadi nifan ga minit kun ga bangarom tabada sana sabi khul tamna natumsing matak da kemabadi bunker sadu leriba kuki lalhobusina noi kap tharake nomai kap tharakwa atuda sana sabi khul ngak seliba jadarmina bom ohum natum singi singjepta kap khare nomai kapsalaklaba atuda asoka pandi yauki dihari sana sabi amadi akoi bedal leriba miyosina pause asida wafong kya thamlakli Jaingangpor Police Station koliba maithai khulsina kuki lalhobasina yamna toina nomai kapsindana attack satharklibasi adoda miyang sangkadabani amasong mamangdasu kayarak haikiba leikre adubo lekagasina kumai yengbadona yenglaga leire maithai khulsingi naknana leiriba singsing asida kuki lalhobasingi kemabadi bunker sing leiri mase lekakna thamliba haibagi wanghangnarakle athubada hariba kemasi bunker sing asi lauthoktrabadi miyamna oina lauthokлагani hari Mobile data internet thingbagi matam October 3 fawba sangdokre Mairweni kuki militant singna tamthina arkibagi photo viral oirakraba matung Manipurda September 13 tagi akanba irang lakpadagi namirase dagi mobile data internet service thingkibadu makatan October 3 ki nubidang pung 8 minute nifuga manga fawba thingkegene aina Manipur ekha ki home commissioner na thadorakba serolamana khangalagli hausu mafung kya miyamna khongjang sangsinba Lebdana miyang ki ponchita chawna singrakpa yaba amadi social media ki platform singda pamdaba photo video amadi wafam sing phongdorakpa yaba hi oithokpa leibana makhadana thingba sangdokpani hairi nakala maromdana senapati dagi nagana kuki sing tanba haukre kangfok bi amasung senapati gi lonaba mafam singda kuki sina naga singda hek leitana kahawrakpa dagi senapati town da naga sina kuki sing tanba haukre senapati dagi phangba pawgi matungina namit khani gi mamangda Kangfokbi amasung senapati gi lonavada kuki khulai faiba khrana nagagi khunja amapu khutpakna thaduna furakpada natana nongmai fawba kapthorakpadagi asoba wathok oiduna lakhibani thawdogasigi matangda wari sananabagi damak kotugi mihut sing senapati da NPO na kawda lakhitrabani thawdogatuda kuki lalhova aduna sinakhiba nongmai adudi pikhalakrabasu nongmai kapleba miyoi adudi haujuk fafu puthoku yadabadagi nakalani gi barakta sawnong khanaba lairibani Lonana UNC amasung kuki NP ki barakta wathogasigi matangda gasi wari sananabagi damakta matam thadona leiribani asigumba sarakasida hokiba September 18 gi namidang pung 9 rom tarakba atoida kangla tongbigi makhan area da khulai madik sana fiber kuki lalhobasina liangmai nagagi khulda nongmai kapsalakhiba laikhrabani thawdogasida mayambui AV gi yumkobliva jingada nongmai maru kya panki Lonana Mothers International School ki building su nongmai maru kya panki Maragasda makhan kanglatong vi naga from na kuki sina sathagi bathawong adovo akan mamong da yaning da phongdok phaga loidar mamang taktargi hauna kuki sina naga sina kayar khana kahawrak phagi thawong sing marik chumna iba zerol amasu thadorakli fifam asina maram waraga ngasi senapati town da kuki sing lakpa thingkhiba loinana hanadagi asan ba ka amasung atai mafam sing da leramba kuki sing su tan ba hokibani haire aroibada content sing asigi markuiba pau khara asiba pau damjariba Manipur Local News YouTube channel asidagi yangberiba punama pathagajari channel asina tomda kanarabadi subscribe tawidribesna subscribe tawiramo loinana like and share tawusu kawi kanupnamakpo
ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫